Sigi haukiba tang tara marida Thobal district ki salungfam gi mafamda police commando singa khuthoknabani haiba thodokta khulngakpa ama laikhidaba amadi tarukna fazin kibabu yaningdaba phongdoktuna thodok sing aduga mari leinana semkiba JC na kaukiba total shutdown na Imphal mayolsu khuntak lansibaga pangkhak oikhre ngarang numidang pung taruk tagi hauraga angasi numidang pung taruk fauba kaukiba total shutdown gi khongjang asina maram oiduna Imphal mayolda leiriba khwairambani ma kaithel ahumda kaithel kanakide pauna amasung thangal kaithel su thonglonaki lalolitik tawfam mahai machine bank amasung leiriba office ayamba thonglonaki lanai thabaki lakpa natana lambida passenger puba gari sing chenakide Imphal dagi tongan ba district singda chatkidaba bus service su lepki adumoinamak analayenga mari lainana pharmacy singdi adumak hangnaki Hauzik faubada total shutdown manungda pamdaba thodok sing thokpagi paudi leite security force nasu pamdaba thodok sing thoktanaba Imphal mayol yauna akoiba mafum singda ngak senbagi thabak chathari